ꯑꯁꯤꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯛꯀꯦ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯉꯔꯥꯡꯁꯦ ꯑꯩ ꯃꯨꯛꯕꯥꯡ ꯅꯝꯃꯦ ꯆꯥꯛꯅꯦ ꯏꯔꯣꯟꯕꯅꯦ ꯀꯩꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯃꯨꯛꯕꯥꯡꯁꯦ ꯐꯖꯅ ꯅꯝꯃꯦ ꯀꯥꯡꯍꯧꯅꯦ ꯀꯔꯥꯎ ꯈꯥꯕꯤꯅ ꯇꯧꯔꯒ ꯑꯩ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯁꯦ ꯉꯥꯒ ꯇꯥꯎꯔꯒ ꯅꯝꯗꯅ ꯐꯖꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒꯗꯤ ꯂꯥꯁꯇ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯐꯣꯟꯗ ꯊꯤꯡꯖꯤꯟꯕꯗꯣ ꯆꯥꯕꯁꯦ ꯇꯞ ꯇꯥꯏꯅ ꯂꯣꯏꯊꯣꯛꯈ꯭ꯔꯦꯗꯅ ꯄꯨꯛꯁꯨ ꯊꯜꯂꯦ ꯁꯦꯝꯕ ꯁꯥꯕꯩꯁꯨ ꯂꯣꯏꯅ ꯋꯥꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯀꯃꯥꯏꯅ ꯇꯧꯔꯝꯃꯦ ꯃꯈꯣꯟ ꯁꯥꯎꯟ ꯌꯥꯔꯝꯗꯦ ꯃꯇꯥꯏꯗꯨꯕꯨ ꯍꯥꯞꯄꯝꯒꯦ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯆꯠꯄꯤ ꯆꯨꯝꯅꯒꯤ ब्लॉग ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯞꯆꯟꯕ ꯈꯣꯠꯆꯟꯕ ꯌꯥꯕ ꯕ꯭ꯂꯣꯒꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯕꯦꯔꯥ ꯀꯥꯔꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯊꯋꯥꯏꯁꯦ ꯆꯥꯛꯄꯁꯦ ꯅꯝꯊꯣꯛꯄ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯦ ꯑꯃꯨꯛ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯔꯤꯛꯁ ꯂꯧꯕꯁꯦ ꯉꯝꯗꯦ ꯉꯁꯤ ꯈꯛꯇꯤ ꯑꯅꯤꯔꯛ ꯃꯨꯛꯕꯥꯡ ꯑꯅꯤꯔꯛ ꯇꯧꯁꯤꯜꯂꯛꯄꯗ ꯌꯥꯁꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯤꯗ ꯃꯥꯏꯛ ꯃꯆꯥꯗꯣ ꯌꯥꯎꯗꯕꯤꯗ ꯑꯩ ꯁꯨꯝ ꯆꯥꯔꯛꯀꯦ ꯃꯤꯃꯤ ꯁꯤꯡꯖꯨꯗꯤ ꯆꯥꯔꯛꯇꯣꯏꯁꯦ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯩ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯆꯥꯔꯛꯇꯣꯏꯅꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟꯁꯨ ꯌꯣꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯨꯛꯕꯥꯡꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯝꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯣꯔꯁ ꯃꯦꯀꯞꯀꯤ ꯀꯣꯔꯁꯇꯅꯦ ꯀꯣꯔꯁ ꯑꯅꯤ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯌꯥꯝꯅꯁꯨ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨ ꯇꯧꯁꯟꯕꯤꯔꯛꯑꯣꯕꯀꯣ ꯍꯥꯏꯗꯤ ꯀꯣꯔꯁ ꯑꯅꯤ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯥ ꯊꯥꯕ ꯑꯥꯏꯂꯥꯁ ꯑꯦꯛꯁꯇꯦꯟꯁꯟ ꯕꯤꯕꯤ ꯒ꯭ꯂꯣ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ ꯑꯦꯟ ꯁꯂꯣꯟꯒꯤ ꯑꯩꯈꯣꯏ ꯀꯦꯔꯥꯇꯤꯟ ꯍꯦꯌꯔ ꯁ꯭ꯇ꯭ꯔꯦꯇꯅꯤꯡꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤꯗꯅ ꯁꯤꯗ ꯀꯩꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯌꯥꯎꯅꯤꯡꯕꯁꯤꯡꯅ ꯀꯣꯔꯁ ꯑꯅꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯀꯣꯔꯁ ꯑꯅꯤ ꯇꯧꯔꯒꯗꯤꯅꯦ ꯀꯣꯔꯁ ꯑꯃ ꯐ꯭ꯔꯤ ꯑꯣꯏꯅꯦꯕꯀꯣ ꯅꯣꯏꯅ ꯆꯨꯁ ꯇꯧꯒꯅꯤ ꯀꯦꯔꯥꯇꯤꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯥꯒꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯁ꯭ꯇ꯭ꯔꯦꯇꯅꯤꯡꯗꯒꯤ ꯇꯝꯅꯤꯡꯕ꯭ꯔꯥ ꯑꯩ ꯐ꯭ꯔꯤꯗ ꯑꯃ ꯐ꯭ꯔꯤ ꯍꯥꯞꯇꯣꯛꯀꯦꯕꯀꯣ ꯀꯣꯔꯁ ꯑꯅꯤ ꯇꯝꯕꯗ ꯀꯣꯔꯁ ꯑꯃ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯃꯥꯏꯅ ꯀꯔꯤ ꯀꯔꯤ ꯆꯪꯕ ꯈꯣꯠꯄ ꯏꯀ꯭ꯋꯤꯞꯃꯦꯟꯁꯅ ꯆꯪꯕ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯁꯨꯝ ꯄꯤꯗꯣꯏꯅꯦꯕꯀꯣ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗꯨꯒꯤ ꯐꯖꯔꯦ ꯌꯥꯝ ꯂꯥꯡꯃꯟꯈ꯭ꯔꯦ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗꯨꯒꯤ ꯑꯗꯨꯅ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯁꯨꯝ ꯍꯥꯞꯄꯝꯒꯦ ꯑꯩ ꯀꯃꯦꯟꯗ ꯄꯤꯟ ꯇꯧꯔꯝꯒꯦ ꯃꯌꯥꯝꯗ ꯆꯪꯉ ꯁꯨꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯟꯖꯥꯁꯦ ꯌꯥꯝ ꯆꯥꯔꯤꯉꯩꯗꯀꯣ ꯑꯩ ꯐꯣꯔꯠ ꯕꯦꯆ ꯍꯧꯔꯗꯣꯏꯅꯦ ꯑꯗꯣ ꯁꯨꯝ ꯅꯦꯛꯁ ꯋꯤꯛꯇ ꯑꯩ ꯇꯧꯒꯦ ꯈꯜꯂꯦꯕꯀꯣ ꯅꯦꯛꯁ ꯋꯤꯛ ꯇꯧꯒꯦ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯌꯥꯎꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤꯅꯦ ꯁꯨꯝ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯅꯝꯕꯔꯗꯣ ꯑꯩ ꯃꯇꯥꯏꯗꯁꯨ ꯍꯥꯞꯄꯝꯒꯦ ꯂꯣꯏꯅ ꯍꯥꯞꯄꯝꯒꯦ ꯀꯃꯦꯟꯗꯁꯨ ꯇꯧꯔꯝꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯁꯦ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯀꯨꯏꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯑꯩ ꯈꯨꯠ ꯍꯥꯝꯈ꯭ꯔꯕ ꯍꯥꯝꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯈꯨꯠꯁꯦ ꯑꯝꯇ ꯆꯠ ꯂꯥꯎ ꯍꯥꯝꯃꯒ ꯑꯝꯇ ꯂꯥꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯀꯌꯥꯗꯩ ꯍꯧꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯁꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑෝ ꯑꯗꯨꯒ ꯑꯩꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕꯀꯣ ꯑꯩ ꯃꯤꯃꯤꯁꯦ ꯃꯦꯠꯊꯔꯒꯦ ꯌꯥꯝꯅ ꯈꯣꯜꯂꯦ ꯀꯩꯒꯤ ꯀꯥꯇꯤꯅꯣ ꯎꯃꯣ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯟꯕꯅꯦ ꯑꯗꯨ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤ ꯀꯣꯕꯤ ꯍꯧꯖꯤꯛꯀꯤ ꯆꯤꯂꯤ ꯆꯅꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯂꯣꯏ ꯇꯧꯖꯕꯅꯤ ꯁꯤꯗ ꯉꯥꯔꯤ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯦ ꯃꯉꯣꯟꯗ ꯁꯤꯒꯤ ꯅꯛꯅꯕ ꯃꯈꯥꯗ ꯁꯤꯡꯖꯨ ꯑꯃ ꯇꯧꯋꯦꯕꯀꯣ ꯈꯤꯇꯪ ꯆꯠꯂꯒ ꯑꯗꯨꯗꯒꯤ ꯂꯧꯕꯅꯦꯕ ꯕꯣꯔꯥꯅꯦ ꯊꯕꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯖꯦꯔꯨꯝꯁꯨ ꯌꯥꯎꯔꯦ ꯑꯩ ꯉꯁꯤ ꯇꯧꯔꯤꯁꯦ ꯍꯥꯎꯗꯣꯏꯕꯅꯤ ꯇꯇꯩ ꯆꯥꯎꯔꯒ ꯆꯦꯟꯗꯣꯔꯤꯕꯅꯤ ꯃꯅꯤꯡꯅ ꯆꯦꯟꯗꯣꯔꯤꯕꯅꯤ ꯆꯠꯂꯝꯗꯥꯏ ꯊꯛꯑꯝꯗꯥꯏꯁꯤꯗ ꯌꯥꯔꯦ ꯃꯤꯃꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯂꯩꯕꯗ ꯌꯥꯝꯃꯦ ꯊꯤꯜꯂꯕ꯭ꯔꯥ ꯑꯩ ꯗꯨꯀꯥꯟꯁꯦ ꯃꯤ ꯀꯥꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯦꯕ ꯑꯩ ꯊꯨꯝꯕꯁꯨ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯑꯅꯨꯗꯣ ꯑꯗꯨꯗꯣ ꯑꯩ ꯃꯤ ꯂꯧꯕ ꯊꯥꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯤꯃꯤꯁꯤꯡꯒꯤ ꯈꯨꯌꯥꯝꯁꯤꯗꯤ ꯐꯖꯔꯦ ꯌꯦꯔꯨꯝꯁꯦ ꯃꯌꯥꯝꯗꯤ ꯍꯥꯞꯄꯣꯏꯁꯦ ꯑꯅꯤꯈꯛ ꯍꯥꯞꯀꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯁꯦ ꯌꯦꯔꯨꯝ ꯌꯥꯝ ꯍꯦꯟꯅ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯝ ꯍꯦꯟꯅ ꯍꯥꯎꯕꯗꯣ ꯑꯣꯏꯗꯕꯅꯦꯕꯀꯣ 오케이. 그럼 아누랑기 데코랑 보라고. 그 아누기 데코 가져가면 가이도하게. 그럼 내가 데코다만. 싱싱하게 가져가면 가이도비래. 다 하우브라티스. 이사 중에 하우브라면 와우. 얘기 봐. 싱주도면.
Lê lại cái đấy một tấm một trăm không hả học kìa sao miếng dài đi xin nữa chưa Bisa na jadi mata aku nggak ada jadi tapi kailangan man Nandun na password ba microphone so ay diba may matada đi đây chị em này học ạ tôi bị rất khuya đó Ini lebih apa? থাকে hang
kiwi cái mà lấy xé cái đấy mình xin mềm xin ngon một chút mẹ lau thì gì vậy ta cha đúng rồi đấy mình chưa có làm gì nữa ngon à sao nó ta từ đây mình này rồi sao mình masih tua nih mata dia Hello cùng tới các bạn thấy nhỉ buông thật ra là với ra là bố nói thì dàn là sai được cân minh được
ꯉꯝꯖꯜꯂꯛꯀꯗꯣꯔꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ Singju paham Thôi Tao biết cái chuyện không hụt bật Gọi là nó nghe hồn Da đi da rồi Hình ngược cái đó được Without skip kan Mixer ni puk tang dito ayak pa ni ashaba ni athum ma ni Không hả? Hausa. Main video ke saya lagi ya. Main video pura cara dia. और एक मसागे मेकअप की कोर्स दा तमिने ममिले यागदे नते सुन तो बिरो अको मरन खाने है दुकान बाय कोर्स अभी तो बड़ा 1 course free हो जाए